Kuki kulai pai bakara na Manipur thugai na ba irang hau bada kuki misam kaya wari. Lai lai so hiba kuki kulai pai bakara na Manipur thugai na ba irang hau riba asida kuki gi misam kaya wanari. Tangka kase puari da yauduna lehorgani haibasi kuki puruki miyoi sing nong madi soidana khanglakani haina social activist RK Sanayai Mailais Megan Pongdokte Maharaj Gambir Singh laikidabagi samaga mabudra thoirak suba that anniversary thorongga mari leinuna langthawalda laiba Maharaj Gambir Singh gi mitamda laisu katpaga loinana ikai khumnabu utpalakpada Pambi singda pongdokkibani social activist RK Sanayai mana makha taraduna lamdam asigi siraba tanfam asida ningthau Gambir Singh amadi Narsing Maharaj gumba lamdam asigi asauba sing asibu ningsing bahibase tangai fade Gambir Singh Narsing amadi Hirachandra ase masin manau oirabasu matam adugi lusingba ngaktani lanfam kaya da laibak ningbagi wakhalol amadi makoigi thauna lingjel kaya aduta natana Narsing na mayamba Gambir Singh da thamkiba thajaba amadi lusingba amada utkadaba thaudang asimak hauji lamdam asigi thabak thoram kayada asauba thodang loiba mioi singdasu asiguma thodang se khanganba mathau tai loinana haukiba sahi me ahum dagi hauduna ngasi fawba kuki khulai paiba laik laisu heiba kharana laibak asibu thugaina ba irang hauriba asida kuki gi misam kaya amasu wanari mase puari gi tangkakta yauduna lehorgani haibasi kuki puruki mioi sing nongmadi soidana khanglakani haibo phongdokhi makha tarakpada liangmai nupi phubasing lengang sayrak pifam thoi liangmai nupi phubasing phaduna logi thabak lokatuna sayrak pifam thoi haina Indigenous Mothers Association haumi imagi serona hairi tha asigi tareta thokiba kuki mioi kharana konsakhul partugi lungiramda liangmai nupi amada sathaktiba lamsatado iman akan momongda kandem tawi thaudo se malemgi mipum khudingmangna kandem tawphom thoi maitai nupi angang sing phaduna hatopi khre adubu laingakna lokhatlibe action asidi maina hauba yamna waba sindadi hektamak sairak pibagumna ngangduna satpana ngasidi liangmai phurupki nupi amadasu khut thaba horakle masida ngaihak ki yasinabana kuki singdadi karisu oidana tumit kangumna khanbagi masak ama pire masigi thabak se khunthak amadi khunkhagi CSO singna tawroidabani haidi yum sanana batawribo mufum ado liangmai phurupki mufamni aduda kuki na khut thingjinfam thokte ka hena lam helaba kuki singi mathakta police station kaya de FIR kaya ama palabasu makoigi mathakta action lokhattabana kuki singna akiba laite maram sunatana maram sariba saidangbana mapu sarakliba se warakpasu mi natragadi thokliba lal se hena pakthok chawthorpasu yai handak thokliba lungiramgi wathok asina ahan basunate yelhomi yek salai leiba phurup singda tattana kaihoribasi kuki singi hainabi oirakle makoi da thawaina saugatpa manbagi mawong ama miyamna ubasina maning tamba helaklibani maram asina laingakna logi oiba thabak lokatpam thoi haiba serol asina makhatari